Laothokkhiba nongyai matungdagi Kuki CSO singna counter economic blockade Chatharagani Haina Laothokkhiba adu lakliba tang 13 fauba Matam Kharagi Oina Yeithokle Haina Kuki CSO working committee ukrulna khangalakli Hiramasigi matangda committee sigi maikai thadorokpa cherol amana hai ngarang kangpokpida pangthokhiba punbagi mifam amana counter economic blockade ki khongjang ase Matam Kharagi Oina handokpada yanakhibani Hauze ukrul amasung kangpokpida leiba CSO gi luchingba singna yanaba puraknabagi damak chen chongba amadi lengaki mari leinaba authority ga ani suba tangkaki wari sanagadaba asigi yenglaga khongjang ase numit kharani handokpunabagi phirep lawbani wari sagadawriba sida tungkoina chatnaba yagadaba waroshinama puraknabagi oithokpa yaba pambai singkupna khana nainagani hauze goiriba phiba masida wari sanaduna Waroshinama purakpa haibasi kuki jogi apamani adubo wari sanabagi khongthang ase aikhoige ashonba ama oina ubadi langani karigumba wari sanaba shida nakalani gi marakta yanaba purakpa ngamdrabadi miyamgi help ngak senabagi damak khwaidagi kanba democratic oiba khongjang sing changsingani maramaduna kuki jogi miyam pukning wakhal fatharaga lebiyu wari sanaba loirba matung kari karamba khongthang lokhatkadagi haibadu miyamda khangalakani haina cherol sinama khatari